Khumang chaoshillaba Anouba technology ki Matamsida Eikhoi khudingmak Masiga Punna Chatminadaba Yaroi haina Manipur leingak ki skill lever Employment and Entrepreneurship ki Minister Heikham Dingo na phongdorakli. Wafam asing asi takil dalaiba Industrial Training Institute ki mahiroi kuntrana sabatim amagi Industrial Visit Tour lamthaba ki thoramda mangna phongdokhibane. Thoram aduga mari lainana Minister Dingo na hai ngasi lamthariba tour asi technology ga mari lainaba Anouba wakhalon sing tansinabani. Asigumba makhalgi torasina ITI gi mahiroi singda hena khangningbagi inot ama soidana piba ngamgani haibagi thajaba lei. ITI gi infrastructure amade masida sijinnariba khutchu khulai singa se matamga chunaba mongda semgalagani. Maramdi Eikhoi khudingmak matamgi awonbana purakliba technology asiga chatminadaba yaroi. Numit kharani gi mamangda sekmai gi ITI da Anouba academic session haudokiba leire. Khongthang asi ITI sing hena chakot hannabagi pandamda paikhatpani haina Minister Dingo na makata ki. Thoramaduga mari lainana tagil gi ITI campus manungi lambe black topping tobaki thabak so minister na yangshin kibaga loinana motor mechanical cosmetology Manipur ngakpigane computer room embroidery center amade central store room na chingbasu yangsinki tagil gi ITI haudorakpada yauba chahini purom suraba computer gi CPU amade floppy machine na chingba kaya chekshina thamlamba ubada Minister Dingo na apenba phongdokhi thoramaduda craftsman training Manipur ge joint director yaipaba longjam amade ITI takil gi principal amasung ate staff singna saryaki Maruina kogi main ITI tayel leba kogi satra mayamgi arumba industrial tour haitare koi janim sa tawada arumba industrial visit ki tour mo koi janim sa tour na satra punna 35 kogi janim sa chatla kanda koi lei ba kogi system kogi electronics ki kogi electrical ki adagi to mayam mo koi study tawna no ge man sinjaba tour mo kang ne maru ba tour ni satra sing su madugi knowledge mayam ma gain tawna plus madugi keno haitare ITI gi kogi lei ba keno sigi hena pang kan na hena chakhal na gi keno da koi sinjaba ro program mo kang haina ni go maru na ngasi si koi field visit hoina su bakchabani kogi joint director ITI de go jana satra mayam ba pulla kanda lei ba maham si advances adagi tawni ba technology si sahi khuding matam gi hong pani na madugi matungina ko si lei ba ITI si hongba yadabani na adi matam gi chana ba mongda ko tawde adana madugi kari tawbe age habana chingba mayam ko yinjala kanda madu upgrade tawna na ko thona bani